Facebook ta khoi Muslim nupa mana Meitei sarga tongan ba profile ahum mari hangaga Meitei gi mingda leisabi mari koiraga koiriba leisabi mari dugi marakta ama pregnant oirpadagi haibdi masa wai sangaktabdagi hairiba nupi dugo relation leibagi video du mangonda nupa du da lei haiduna nupi du da kihanbagi blackmail tawbagi matangda mahakpu isin langsingna warakhre hai tare ko video du yengmina simyam ai pangan machane aina ming adjust kawe ai chekon deine aina Meitei saraga aina Facebook ta ai account arkelan chenba mairaba maiken charli na ina sumina hangaga Meitei nupi kaya da aina Meitei saraga nupi mayam koi aduduna nupi do ai ga relation su lei relation lei banina ai nupi mari koi mari do relation lei ado amadi pregnant oibadagi pregnant su oi ado aina magi video leibagi damakta aina sumina blackmail su tawe adugi damakta ibu isili naw mayam na warakhre ai kaino pangan machane ai ming adjust kawe nang amkan tawrodra ai amu hana tawjaroi ngasi di isini naw mayam na wakhan su tahan bire aina